अहानबमक्तदा येंगपीरिबा पुनमकपु MM ना तरामना ओक्चरी स्टोरी एक्सप्लेन मणिपुर ngasi amuk mayamgi mafamda puduna lakchariba film asigi maming Peli Chopulu 29 July 2016 da release tawkhiba romance drama category gi Indian movie amani film asina phangkhiba rating singdi IMDb da 10 gi manungda 8.2 gi rating phangi Google users na 95% like piba film ni film asina nambada changkhiba budget na lakum phudagina crore ama phau changkhi aduga film asina tankhiba box office collection gi senpham na crore kunthra tankhi hairi film asida maru ina saktam langliba singdi film asigi hero Prasan gi saktam da BJ Devarkonda Prasan gi mapa gi saktam da Kedar Shankar Prasan gi mama gi saktam da Padma Jalanka film asigi hero ni Chitra gi saktam da Ritu Barma Chitra gi mapa gi saktam da Guru Rasmanipali Kausik gi saktam da Priyadarshi Pulikonda Phare mayam adudi film asigi wari liba haujarage aina film asigi wari liba matamda soikhiba lankhiba chi thau yauragasu mayam pumnamak na ngakpina ba wafam thamjari film asigi hero Prasan amasung hero ni Chitra makhoi ani na pamni ba thabak adu mama mapana tawhanbagi mahutta kayarak ngangbikhi chaibikhi adubo aruibadadi asuki matik phawba haibadu oikhi karamna kari da phawribanu haibadu film asigi wari makhada khangminase film asigi ahan masinda film asigi hero Prasan na magi nupi yengba satlammi adubo mahak thengna halakba maramna mapana sairammi mathangi sinda film asigi hero ni ulai hero ni asigi maming Chitra kawi Chitra yengba Prasan gi imung manung la amme Prasana Chitra da aige phuriche motkhre aduna phuriche change tawge Chitra na chango aduga phirona du hongdo Chitra na mahaki ka da Prasan pusin ba matamda manaw nupa lairammi manaw nupa duga Prasan ga wari sanarammi Chitra na manaw nupa duda chatkro madudagi Chitra gi manaw nupa aduna soibadagi thong thingjan khirammi maduda Chitra amadi manaw nupa adu ngaktuna lairammi maramdi thong adu amaktang thingjan khragadi hekta hangdokpa yade haibadi thong adu bera tawba thong oirammi madudagi Prasan gi family amasung Chitra gi family anina wari sanaduna laibadu ulai Chitra gi mapana hairai Chitra ga Prasan ga ka manungda laikhre Prasan gi mapana kari Chitra gi mapana Chitra ga Prasan ga manaw nupa suyawnani ka manungda laikhriba adu Prasan gi mapana o adu oiradi kaisu kaide Prasan gi mapana makhata na hairai makhoi ani tongana wari sanagadaba adu adum sanazarasanu madudagi Prasan amasung Chitra da thongnawdagi sa pijalaklammi makhoi ani innarammi wari saba adu nangna horo haina Prasan na ladies pass Chitra na hairammi ai masigi lohongba si yaningde ai Australia da chatlaga larik tamba pamme adubu aigi ipana aingonda luhongdaba yaroi haina kanna taksilai maduda Prasan wakhal yam nungairamde cha thaktabida chatlage hairammi matang aduda Prasan na ningsingla ammi thonglok ta aduna leiba adu Chitra na hairammi nang kari thabak tawbano Prasan na ai thabak ama tawramme adubu thabak adudagi lauthokpirae Chitra na nangna tamluriba degree adu kari sukanadre Prasan na aina degree fangliba asi yam wana fanglibane Prasan na Chitra da hanglammi nangdi kari oiribano Chitra na aidi MBA ne Prasan na khalammi ma se aigidamakta tamlamba nupi natte Chitra na nangi punsi wari lirao Prasan na adudi taro Prasan na tumlingaida mapana lawraklammi madudagi Prasan phamungdagi phok hawgatlaga brush tawrammi mapana hanglakpada ai brush tawri haina khumlammi mapana nangna tawribado ai khangi brush tawri mena tawridu Colgate yaudabida tawre mapana makhata na hairai aigi mingchatcha nangna thihallabane nang BTX phawba hanjin phian oi aduga nang numidang da su TV thengla phawi yengduna lei aduga ayuktana thengna hawi mapana nangi exam ngasi tabane khangbra Prasana khangde mapana exam thaba chalo pass tawna ba kanna hotno pass tawda bataragadi yumda changlakanu mathangi sinda Prasan mamanaba mayamga phamduna leirammi Prasana hairammi handaksu ai phian oigadaba male handaka ai phian oiradi ipana ai hatlane mamanaba na hairai nangi jiap chatle adu Prasan gi nupi aduna Prasan da karisu hairamdana chatkhirammi maramdi Prasana mahakpu karisu thausabi daba maramna mamanaba na hairai nangdi Mukesh Ambani gi mari mata oin hek lauro madudagi present time da ulai
Prasangi wari adu tabada Chitra noklammi. Prasana hairammi nangi wari among lirao. Chitrana aigi ipana nupa pame. Adubu ay nupine haibasi khanghanba pame. Chitragi wari adu tabada Prasan noklammi. Prasana hairammi nangi ahanba nungsinabagi wari lirao. Chitrana liroy. Prasana aiga nanga luhongadaba sulaitrabanina nangi wari adu adum lirao. Madudagi Chitrana wari lirai. Chitragi classroom da ulai. Classroom da nupa ama laklammi. Aduga Chitra da hairammi. Nangi napa adu accident hore. Madu tabada Chitra pakhatpana classroom dagi thoklai. Nupa adugi maming Bikram kawi. Bikram na hairammi. Ai chinthibane nang tholakpa yanaba. Maduda Chitra saurammi. Bikram na ai nang bunungshi. Madudagi Chitra classroom da changkhirammi. Bikram da oza na hanglammi. Kari taurabano. Bikram na oza da Chitragi mapana te accident tauriba adu. Ozagi nupa adu ICU da laihawi. Madu hairamlaga Bikram chen khirammi. Mathangi sinda Chitra Bikram gi manakta laammi. Chitra na Bikram da nangna ozagi nupa gi maramda hairamlibadu karigino. Bikram na ozagi nupa aduga ozaga kaina khiba kuire. Bikram na ai nangbu pame. Madudagi Chitra chatkhi. Bikram na tanaraga hairammi. Aikhoi ani pullaga business tause. Chitra na hoi. Madudagi Bikram na Chitragi mobile number lahawi. Asum na makhoi ani matam sangna chatminaduna yamna nungaina leirammi. Madudagi present time da ulai. Chitra na Prasan da aikhoi na tuina chatpa restaurant ama lei. Prasan na adugi restaurant dudagi ni aina manager oiningbagi apamba lakhibase. Prasan na amuka wari lirai. Prasan gi mamanaba mayamga pulammi. Prasan gi mamanaba amma restaurant adugi chef oirammi. City aduda mana khwaidagi haiba mini. Prasana mamanaba aduda hairammi. Aidi na khoina tauriba adu yengba laknibane. Mamanaba aduna Prasan kitchen da pusilammi. Prasanda mamanaba aduna bisi semba tambirammi. Prasana khalammi masi semba sida ai famous oigedaba mali. Prasana semliba pot adu makhoi mamanaba mayam pulap chaminarammi. Mamanaba aduna hairammi. Nangna semliba pot adu charaga kanagomba amana nokphet ka tawraklabadi mioi chamana khuba khubaga chap manarabane. Prasana Chitrana saringai de yenglammi. Chitrana nokpa adu uba matamda Prasan chef oiba pamlammi. Prasana mana thongba engsang adu mapada haubra hautabra haina taste tawhalammi. Prasana mapada ai chef oiba pame. Mapana engineer tambada fail oirakliba du pendribra. Prasana ai chef oiba pame. Mapana Wad ani foba haiba ngamdaba nang naso. Mapana makhata na hairai. Nang call center da thabak tawnaba hainarabane. Nang call center da hayengdagi chatlo. Prasana engineering tamliba aina call center da thabak tawgadawriba. Yamna ikainingai thabakne. Mapana Prasan da hairammi. Thermometer gi spelling tawro. Prasan maduda ngamlamde. Mapana adu fob haiba ngamdaba nangna engineer kamaina oigadawribano. Mapana makhata na hairai. Mathangdadi engineer tamni haibasi hairakano. Call center da Prasan tha ama thabak tawrammi. Mamanaba singna takmanbadagi Prasan nupi ama koirammi. Nupi aduga Prasan ga chatminarammi. Nupi aduna Prasan da lupa 3,000 khakta piyo. Prasan na aibu paisa gi upambiro. Imanaba singna haibadagi aina nang koibane. Paisa du nang kaidauge hairibano. Nupi aduna shopping tawnangaine. Madudagi nupi aduna ai hayeng ayuk lawba lao. Aigi phone number yauriba natro. Prasan na phone number yauribra yenglammi. Nupi aduna phone da yengdana lairano yauribra yaudabra hairo. Madudagi present time da ulai. Prasana Chitra da hairammi. Nangna aigi punsi asi pumang manghalle. Chitra na call center da nangna tawramliba thabak adu kari thabak no. Prasana film gi ticket kakpagine. Chitra na nangi thabak adu kamaina tatkibano. Prasana wari lirai. Prasana officer aduda sar aigi thagi paisa du pirao. Officer na karigi paisa matam naina di laktraga tolopti matam naina phangningbra haure nongthin pige. Madudagi customer amana ticket kaklammi. Customer aduna Prasanda nupi amagi number pirai. Number adu Prasan gi nupi gi number oirammi. Prasana customer aduda nganglammi. Prasana ngangba aduda mi mayamna yenglammi. Madudagi Prasan thabaktagi lauthoraklammi. Present time da amuk ulai. Magi wari adu tabada Chitra noklammi. Prasana nupi aduna laukhiba paisa adusu pirakhidre. Madudagi amuk Prasana makhata na wari lirai.
ꯄ꯭ꯔꯁꯥꯟꯁꯤ ꯌꯨꯇꯨꯕꯔꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯃꯥꯟꯅꯕ ꯃꯌꯥꯝ ꯄꯨꯜꯂꯒ ꯆꯥꯛ ꯊꯣꯡꯕꯒꯤ ꯚꯤꯗꯤꯑꯣ ꯅꯝꯂꯝꯃꯤ꯫ ꯚꯤꯗꯤꯑꯣ ꯅꯝꯕ ꯍꯧꯔꯕ ꯃꯇꯨꯡꯗ ꯃꯃꯥꯟꯅꯕꯁꯤꯡꯅ ꯐꯥꯒꯤ ꯇꯧꯔꯛꯏ꯫ ꯃꯗꯨꯗꯒꯤ ꯄ꯭ꯔꯁꯥꯟꯅ ꯃꯦꯗꯤꯁꯤꯟ ꯃꯌꯥꯝ ꯑꯃ ꯁꯦꯝꯅꯕ ꯇꯧꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯄ꯭ꯔꯁꯥꯟꯒꯤ ꯃꯃꯥ ꯃꯄꯥꯅ ꯄ꯭ꯔꯁꯥꯟ ꯊꯤꯕ ꯂꯥꯛꯂꯝꯃꯤ꯫ ꯂꯝꯕꯤꯗ ꯄ꯭ꯔꯁꯥꯟꯒꯤ ꯃꯃꯥꯟꯅꯕ ꯑꯅꯤ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯁꯨ ꯒꯥꯔꯤꯗ ꯇꯣꯡꯍꯜꯂꯛꯏ꯫ ꯄ꯭ꯔꯁꯥꯟꯒꯤ ꯃꯄꯥꯅ ꯍꯥꯏꯔꯝꯃꯤ ꯄ꯭ꯔꯁꯥꯟꯒꯤ ꯈꯨꯕꯥꯛ ꯃꯌꯤ ꯌꯦꯡꯕ ꯃꯇꯝꯗ ꯂꯨꯍꯣꯡꯗ꯭ꯔꯤ ꯐꯥꯎꯕ ꯄꯩꯁꯥ ꯄꯥꯏꯔꯣꯏ ꯍꯥꯏꯔꯛꯏ꯫ ꯃꯄꯥꯅ ꯃꯃꯥꯟꯅꯕ ꯑꯅꯤ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ ꯄ꯭ꯔꯁꯥꯟꯗ ꯅꯕꯥꯅꯤꯅ ꯂꯨꯍꯣꯡꯅꯕ ꯍꯥꯏꯌꯨ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯄ꯭ꯔꯁꯥꯟ ꯃꯃꯥꯟꯅꯕꯁꯤꯡꯒ ꯔꯦꯁꯇꯨꯔꯦꯟ ꯑꯃꯗ ꯐꯝꯂꯝꯃꯤ꯫ ꯄ꯭ꯔꯁꯥꯟꯒꯤ ꯃꯃꯥꯟꯅꯕ ꯀꯧꯁꯤꯛꯅ ꯄ꯭ꯔꯁꯥꯟꯗ ꯍꯥꯏꯔꯝꯃꯤ ꯅꯪ ꯊꯕꯛ ꯇꯧꯗꯕꯅꯤꯅ ꯅꯨꯄꯤ ꯑꯗꯨꯅ ꯍꯟꯊꯅ ꯈꯟꯒꯅꯤ, ꯑꯗꯨꯅ ꯅꯪ ꯂꯨꯍꯣꯡꯒꯅꯨ꯫ ꯅꯨꯄꯤ ꯑꯗꯨꯅ ꯌꯥꯗꯅꯕ ꯅꯪꯒꯤ ꯌꯨꯇꯨꯕ ꯚꯥꯏꯔꯦꯜ ꯚꯤꯗꯤꯑꯣꯗꯨ ꯎꯠꯂꯨ꯫ ꯃꯗꯨꯗꯒꯤ ꯄ꯭ꯔꯖꯦꯟ ꯇꯥꯏꯝꯗ ꯎꯠꯂꯛꯏ꯫ ꯃꯥꯒꯤ ꯋꯥꯔꯤ ꯑꯗꯨ ꯇꯥꯕꯗ ꯆꯤꯇ꯭ꯔ ꯅꯣꯛꯂꯝꯃꯤ꯫ ꯆꯤꯇ꯭ꯔꯅ ꯑꯗꯨꯒꯤ ꯚꯥꯏꯔꯦꯜ ꯚꯤꯗꯤꯑꯣꯗꯨ ꯅꯪꯂꯣ? ꯅꯍꯥꯟꯋꯥꯏ ꯕꯤꯀ꯭ꯔꯝꯅ ꯑꯩꯉꯣꯟꯗ ꯅꯪꯒꯤ ꯚꯥꯏꯔꯦꯜ ꯚꯤꯗꯤꯑꯣꯗꯣ ꯌꯦꯡꯍꯜꯂꯤ꯫ ꯆꯤꯇ꯭ꯔꯅ ꯑꯃꯨꯛ ꯋꯥꯔꯤ ꯂꯤꯔꯛꯏ꯫ ꯕꯤꯀ꯭ꯔꯝꯅ ꯆꯤꯇ꯭ꯔꯗ ꯍꯥꯏꯔꯝꯃꯤ ꯐꯨꯗ ꯔꯦꯁꯇꯨꯔꯦꯟ ꯍꯥꯡꯁꯦ꯫ ꯆꯤꯇ꯭ꯔꯅ ꯔꯦꯁꯇꯨꯔꯦꯟ ꯍꯥꯡꯂꯕꯗꯤ ꯔꯤꯛꯁ ꯂꯧꯕ ꯃꯊꯧ ꯇꯥꯏ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯕꯤꯀ꯭ꯔꯝ ꯗꯦꯜꯂꯤꯗ ꯆꯠꯅꯕ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯄꯥꯗ ꯔꯦꯁꯇꯨꯔꯦꯟ ꯍꯥꯡꯒꯦ ꯍꯥꯏꯕ ꯆꯠꯂꯤꯕꯅꯤ꯫ ꯆꯤꯇ꯭ꯔꯅ ꯃꯄꯥꯗ ꯕꯤꯖꯤꯅꯦꯁ ꯇꯧꯅꯕ ꯄꯩꯁꯥ ꯄꯤꯔꯛꯑꯣ, ꯃꯄꯥꯅ ꯑꯣꯏꯁꯨ ꯑꯣꯏꯔꯣꯏꯗꯕꯗ ꯂꯨꯍꯣꯡꯅꯕ ꯇꯧ꯫ ꯃꯗꯨꯗꯒꯤ ꯆꯤꯇ꯭ꯔꯅ ꯁꯦꯀꯦꯟ ꯍꯦꯟ ꯇ꯭ꯔꯛ ꯂꯧꯕ ꯆꯠꯂꯝꯃꯤ꯫ ꯃꯗꯨ ꯕꯤꯀ꯭ꯔꯝꯗ ꯍꯥꯏꯔꯝꯗꯦ, ꯁꯔꯄ꯭ꯔꯥꯏꯖ ꯄꯤꯅꯕ ꯇꯧꯔꯝꯃꯤ꯫ ꯄ꯭ꯔꯖꯦꯟ ꯇꯥꯏꯝꯗ ꯑꯃꯨꯛ ꯎꯠꯂꯛꯏ꯫ ꯄ꯭ꯔꯁꯥꯟꯅ ꯍꯥꯏꯔꯝꯃꯤ ꯅꯈꯣꯏ ꯔꯦꯁꯇꯨꯔꯦꯟ ꯍꯥꯡꯅꯕ ꯇꯧꯔꯤꯕꯗꯨ ꯌꯥꯝꯅ ꯐꯩ꯫ ꯆꯤꯇ꯭ꯔꯅ ꯅꯪꯅ ꯇꯧꯔꯤꯕꯗꯨꯅ ꯍꯦꯟꯅ ꯐꯩ꯫ ꯄ꯭ꯔꯁꯥꯟꯅ ꯑꯩꯒꯤ ꯋꯥꯔꯤ ꯃꯈꯥ ꯑꯃꯨꯛ ꯂꯤꯔꯛꯂꯒꯦ ꯇꯥꯎ꯫ ꯄ꯭ꯔꯁꯥꯟ ꯌꯨꯇꯨꯕꯇꯒꯤ ꯂꯨꯄꯥ 500 ꯐꯪꯂꯝꯃꯤ꯫ ꯀꯣꯁꯤꯛꯅ ꯍꯥꯏꯔꯛꯏ ꯄ꯭ꯔꯦꯡ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯁꯦꯝꯁꯦ꯫ ꯃꯗꯨꯗꯒꯤ ꯃꯈꯣꯏ ꯄ꯭ꯔꯦꯡ ꯇꯧꯅꯕ ꯕꯁ ꯁ꯭ꯇꯦꯁꯟ ꯑꯃꯗ ꯆꯠꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯈꯣꯏ ꯄ꯭ꯔꯦꯡ ꯇꯧꯕ ꯍꯧꯔꯝꯃꯤ꯫ ꯀꯣꯁꯤꯛꯅ ꯃꯁꯥꯗ ꯄꯦꯇ꯭ꯔꯣꯜ ꯍꯩꯖꯤꯜꯂꯝꯃꯤ, ꯑꯗꯨꯕꯨ ꯄꯦꯇ꯭ꯔꯣꯜ ꯅꯠꯇꯦ, ꯏꯁꯤꯡꯅꯤ꯫ ꯅꯨꯄꯥ ꯑꯃꯗ ꯃꯩꯈꯦꯠ ꯄꯤꯔꯒ ꯆꯨꯔꯒ ꯂꯪꯖꯜꯂꯛꯑꯣ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯗꯨꯅ ꯀꯦꯃꯦꯔꯥ ꯑꯗꯨ ꯎꯕꯗ ꯄ꯭ꯔꯦꯡ ꯇꯧꯔꯤꯕꯅꯤ ꯍꯥꯏꯕ ꯈꯪꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯅꯨꯄꯥ ꯑꯗꯨ ꯆꯠꯈꯤ꯫ ꯄ꯭ꯔꯁꯥꯟꯅ ꯅꯪꯅ ꯇꯧꯔꯤꯕ ꯑꯦꯛꯇꯤꯡ ꯑꯗꯨ ꯃꯥꯟꯗꯕ ꯃꯔꯝꯅ ꯃꯤꯅ ꯆꯤꯡꯅꯈꯤꯕꯅꯤ, ꯑꯩ ꯑꯃꯨꯛ ꯇ꯭ꯔꯥꯏ ꯇꯧꯒꯦ꯫ ꯃꯗꯨꯗꯒꯤ ꯄ꯭ꯔꯁꯥꯟ ꯕꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯏꯁꯤꯡ ꯑꯗꯨ ꯄꯦꯇ꯭ꯔꯣꯜꯅꯤ ꯍꯥꯏꯖꯤꯜꯂꯒ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯃꯁꯥ ꯃꯇꯣꯝꯇ ꯏꯁꯤꯡ ꯑꯗꯨ ꯍꯩꯖꯤꯜꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯤꯌꯥꯝ ꯑꯗꯨ ꯀꯤꯕꯗꯒꯤ ꯆꯦꯟꯅꯈꯤꯔꯝꯃꯤ꯫ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯃꯩꯈꯦꯠ ꯄꯤꯔꯒ ꯁꯦ ꯆꯨꯔꯒ ꯂꯪꯖꯜꯂꯛꯑꯣ, ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯃꯄꯥ ꯂꯩꯔꯝꯃꯤ꯫ ꯃꯄꯥꯅ ꯃꯩꯈꯦꯠ ꯑꯗꯨ ꯄꯤꯔꯛꯑꯣ, ꯅꯪꯒꯤ ꯇꯦꯟꯁꯟ ꯑꯗꯨ ꯂꯩꯇꯅꯕ ꯑꯩ ꯆꯨꯔꯛꯀꯦ ꯄꯤꯔꯛꯑꯣ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯄ꯭ꯔꯁꯥꯟ ꯃꯌꯨꯝ ꯆꯪꯕ ꯃꯇꯝꯗ ꯃꯄꯥꯅ ꯁꯥꯎꯔꯝꯃꯤ꯫ ꯃꯄꯥꯅ ꯃꯃꯥꯗ ꯍꯥꯏꯔꯝꯃꯤ ꯂꯝꯕꯤꯗ ꯑꯩꯈꯣꯏꯒꯤ ꯏꯖꯠ ꯃꯥꯡꯅꯕ ꯃꯁꯥꯅ ꯃꯁꯥꯕꯨ ꯃꯩ ꯊꯥꯅꯕ ꯇꯧꯔꯝꯂꯤꯕꯅꯤ, ꯃꯤ ꯈꯨꯗꯤꯡꯃꯛꯇꯁꯨ ꯃꯥꯅ ꯃꯩꯈꯦꯠ ꯑꯁꯤ ꯆꯨꯔꯒ ꯂꯪꯖꯜꯂꯛꯑꯣ ꯍꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯅꯨꯄꯥ ꯑꯃ ꯂꯥꯛꯑꯝꯃꯤ, ꯑꯗꯨꯒ ꯅꯨꯄꯤ ꯑꯁꯤ ꯄꯥꯝꯂꯕꯗꯤ ꯅꯪ ꯂꯨꯍꯣꯡꯉꯨ, ꯄ꯭ꯔꯁꯥꯟꯅ ꯅꯪ ꯄꯥꯝꯃꯕꯗꯤ ꯅꯪ ꯑꯣꯏꯅ ꯍꯦꯛ ꯂꯨꯍꯣꯡꯉꯨ꯫ ꯅꯨꯄꯥ ꯑꯗꯨꯅ ꯂꯨꯍꯣꯡꯕꯒꯤ ꯀ꯭ꯔꯣꯔ ꯑꯃꯃꯨꯛ ꯄꯤꯔꯤ꯫ ꯃꯗꯨꯗꯒꯤ ꯄ꯭ꯔꯁꯥꯟ ꯂꯨꯍꯣꯡꯕ ꯑꯗꯨ ꯌꯥꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯄ꯭ꯔꯖꯦꯟ ꯇꯥꯏꯝꯗ ꯎꯠꯂꯛꯏ꯫ ꯆꯤꯇ꯭ꯔꯅ ꯄꯩꯁꯥ ꯑꯗꯨꯒꯤꯗꯃꯛꯇꯔꯥ ꯅꯪꯅ ꯂꯨꯍꯣꯡꯕ ꯌꯥꯔꯤꯕꯗꯨ? ꯑꯁꯨꯛ ꯌꯥꯝꯕ ꯄꯩꯁꯥ ꯑꯗꯨꯗꯤ ꯏꯄꯥꯗ ꯂꯩꯔꯝꯒꯗꯕ ꯃꯥꯟꯗꯦ꯫ ꯄ꯭ꯔꯁꯥꯟꯅ ꯑꯁꯨꯛ ꯌꯥꯝꯕ ꯄꯩꯁꯥ ꯑꯗꯨ ꯅꯪꯉꯣꯟꯗ ꯍꯥꯏꯗꯣꯛꯇꯕꯤꯗ ꯊꯝꯖꯤꯟꯕ ꯑꯣꯏꯔꯝꯃꯗꯤ? ꯄ꯭ꯔꯁꯥꯟꯅ ꯕꯤꯀ꯭ꯔꯝꯗ ꯅꯪꯅ ꯁꯔꯄ꯭ꯔꯥꯏꯖ ꯄꯤꯅꯦꯅ ꯇꯧꯕ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯈ꯭ꯔꯕꯅꯣ? ꯃꯁꯤꯗꯒꯤ ꯋꯥꯔꯤꯗ ꯑꯃꯨꯛ ꯂꯥꯛꯏ꯫ ꯆꯤꯇ꯭ꯔꯒ ꯃꯄꯥꯒ ꯔꯦꯁꯇꯨꯔꯦꯟꯗ ꯂꯥꯛꯑꯝꯃꯤ꯫ ꯃꯄꯥ ꯂꯥꯛꯂꯤꯕꯗꯨ ꯕꯤꯀ꯭ꯔꯝꯒ ꯎꯅꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯄꯥꯅ ꯕꯤꯀ꯭ꯔꯝ ꯀꯝ ꯀꯥꯟꯗ ꯂꯥꯛꯀꯗꯧꯔꯤꯕꯅꯣ? ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯕꯤꯀ꯭ꯔꯝ ꯉꯥꯏꯔꯝꯃꯤ꯫ ꯑꯁꯨꯝ ꯉꯥꯏꯕꯅ ꯅꯨꯃꯤꯗꯥꯡ ꯐꯥꯎ ꯉꯥꯏ, ꯑꯗꯨꯕꯨ ꯕꯤꯀ꯭ꯔꯝ ꯂꯥꯛꯇꯦ꯫ ꯆꯤꯇ꯭ꯔꯒꯤ ꯃꯃꯥꯟꯅꯕꯤ ꯑꯃꯅ ꯕꯤꯀ꯭ꯔꯝꯗ ꯀꯣꯜ ꯇꯧꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯆꯤꯇ꯭ꯔꯒꯤ ꯃꯃꯥꯟꯅꯕꯤ ꯑꯗꯨ ꯆꯤꯇ꯭ꯔꯒꯤ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯃꯃꯥꯟꯅꯕꯤ ꯑꯗꯨꯅ ꯆꯤꯇ꯭ꯔꯒꯤ ꯃꯄꯥꯗ ꯋꯥꯔꯤ ꯑꯁꯤ ꯀꯔꯤ ꯍꯥꯏꯅ ꯇꯝꯁꯤꯅꯣ ꯈꯪꯗꯦ, ꯆꯤꯇ꯭ꯔꯒꯤ ꯃꯄꯥꯅ ꯅꯪꯅ ꯇꯝꯒꯗꯧꯔꯤꯕ ꯄꯥꯎ ꯑꯗꯣ ꯑꯩꯁꯨ ꯈꯪꯉꯤ꯫ ꯆꯤꯇ꯭ꯔꯒꯤ ꯃꯄꯥꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ ꯕꯤꯀ꯭ꯔꯝ ꯂꯨꯍꯣꯡꯅꯕ ꯋꯥ ꯍꯥꯏꯅꯕ ꯂꯣꯏꯈ꯭ꯔꯦ ꯍꯥꯏꯕꯗꯨ ꯑꯩꯁꯨ ꯈꯪꯉꯤ꯫ ꯂꯨꯍꯣꯡꯕꯒꯤ ꯑꯎꯟꯄꯣꯠ ꯌꯥꯝꯅ ꯐꯪꯕꯒꯤ ꯑꯇꯣꯞꯄꯗ ꯂꯨꯍꯣꯡꯈ꯭ꯔꯤꯕꯅꯤ꯫ ꯆꯤꯇ꯭ꯔꯒꯤ ꯃꯄꯥꯅ ꯆꯤꯇ꯭ꯔꯗ ꯅꯪ ꯑꯩꯅ ꯍꯥꯏꯕ ꯅꯨꯄꯥꯗꯨꯗ ꯂꯨꯍꯣꯡꯒꯗꯕꯅꯤ, ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯑꯩ ꯁꯨꯁꯥꯏꯗ ꯇꯧꯒꯅꯤ꯫ ꯆꯤꯇ꯭ꯔꯅ ꯑꯩ ꯑꯁꯇ꯭ꯔꯦꯂꯤꯌꯥꯗ ꯆꯠꯂꯒ ꯂꯥꯏꯔꯤꯛ ꯇꯝꯕ ꯄꯥꯝꯃꯤ꯫ ꯃꯄꯥꯅ ꯑꯩꯅ ꯅꯪ ꯍꯥꯠꯇꯣꯛꯎꯔꯥ? ꯑꯁꯨꯛ ꯌꯥꯝꯅ ꯇꯝꯍꯜꯂꯕꯗꯨ ꯄꯦꯟꯗ꯭ꯔꯤꯕ꯭ꯔꯥ? ꯃꯁꯤꯗꯒꯤ ꯄ꯭ꯔꯖꯦꯟ ꯇꯥꯏꯝꯗ ꯎꯠꯂꯛꯏ꯫ ꯄ꯭ꯔꯁꯥꯟꯅ ꯍꯥꯏꯔꯝꯃꯤ ꯕꯤꯀ꯭ꯔꯝ ꯑꯗꯨ ꯌꯥꯝꯅ ꯐꯠꯇꯕ, ꯌꯥꯝꯅ ꯏꯀꯥꯏ ꯈꯪꯗꯕ ꯃꯤꯅꯤ, ꯂꯨꯍꯣꯡꯗ꯭ꯔꯤꯉꯩꯗ ꯃꯥꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯈꯪꯍꯧꯔꯤꯕꯗꯨ ꯌꯥꯝꯅ ꯐꯩ꯫ ꯆꯤꯇ꯭ꯔꯅ ꯅꯪꯒ ꯃꯥꯒ ꯀꯔꯤ ꯈꯦꯠꯅꯕ ꯂꯩ? ꯄ꯭ꯔꯁꯥꯟꯅ ꯑꯩꯒ ꯂꯨꯍꯣꯡꯉꯣꯏ ꯍꯥꯏꯕꯁꯤ ꯅꯄꯥꯗ ꯍꯥꯏꯕ ꯌꯥꯗꯕ꯭ꯔꯥ? ꯅꯪ ꯑꯁꯇ꯭ꯔꯦꯂꯤꯌꯥꯗ ꯆꯠꯂꯒ ꯂꯥꯏꯔꯤꯛ ꯇꯝꯅꯤꯡꯂꯤꯗꯨ ꯅꯄꯥꯗ ꯍꯥꯏꯕ ꯌꯥꯗꯕ꯭ꯔꯥ? ꯑꯩ ꯕꯤꯇꯦꯛꯁ ꯇꯧꯈꯤꯕꯁꯤꯐꯥꯎ ꯌꯥꯝ ꯋꯥꯅ ꯇꯧꯈꯤ꯫ ꯄ꯭ꯔꯁꯥꯟꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯑꯔꯦꯞꯄ ꯑꯃꯐꯥꯎ ꯂꯩꯇꯦ꯫ ꯑꯗꯨ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯔꯛꯏ꯫ ꯄ꯭ꯔꯁꯥꯟꯅ ꯃꯃꯥꯟꯅꯕꯁꯤꯡꯗꯨ ꯆꯤꯇ꯭ꯔꯗ ꯃꯁꯛ ꯇꯥꯛꯂꯝꯃꯤ꯫ ꯄ꯭ꯔꯁꯥꯟꯒꯤ ꯃꯄꯥꯅ ꯆꯠꯂꯁꯤ ꯂꯥꯛꯑꯣ, ꯑꯩꯈꯣꯏꯅ ꯆꯪꯂꯛꯂꯤꯕ ꯔꯨꯝ ꯅꯝꯕꯔ ꯑꯁꯤ ꯑꯣꯟꯅꯔꯝꯃꯦ, ꯔꯨꯝ ꯅꯝꯕꯔ 8ꯗ ꯆꯪꯒꯗꯕꯅꯦ, ꯑꯗꯨꯕꯨ 7ꯗ ꯑꯣꯏꯅ ꯆꯪꯂꯛꯂꯦ꯫
Maduda Prasanga Chitraga Wakal Nungairamde Madudagi Prasangi family loinamak room number 7 da changkhiramme Chitragi yumda su atopa nupa laklamme Prasan khoina changliba room number adugi nupi adugi mapa aduna hairai aidi koiraga wangangde nasa nupa na karai fo larik tamakpano haibadu ai loina khangi isa nupi ga nasa nupa ga na tamlibasi thak chap manai ai astrology da thajaba thamme business tawba matamda thawai changna tawi Prasana kosik da hairamme paisagi wari sanau Madu nupi adugi mapa aduna taramme nupi adugi mapa aduna aigi man sang punamak isa nupi gi ngaktane Prasana luhongbasi ayare mapana isa nupi ga wari amuktang sanaruso madudagi Prasan wari sanaba chatkhi Prasana nupi amaga wari sanaramme matang aduda kosik na hairai mahakna te nupi adu Prasana sorry hairamlaga thoglai nupi adugi mapa aduna hayeng na khoi ani restaurant amada unaw Mathangi sinda Chitra khoigi family ulai makhoi pulap phamlingai da Chitra na sangsilak laga nupa adu da hairamme luhongba ngamkhiroi ai Australia da chatlaga larik tamba pame Chitra gi mapana nangna adugi wahai adu ta hairaga lairi sikari gino madudagi Chitra Prasan gi manakta gari thauraga chatkhi Chitra na hairamme ai khoi ani problem ama lai ai khoi ani gi problem asi paisa gi ne Chitra na ai khoi ani business tawbadi kari kai Prasana asuk yam waba thabak tu tawdrasu Idea dum yarane ai luhongbadi soidana onglane Chitrana Prasanda magi number piramme nang wakhalak ladi aingonda call tawro mathangi sinda nupi aduga Prasanga restaurant amada unaba lai Prasana waiter aduda yu pira o hairamme Prasana nupi aduga wari sanaba honai adubu nupi adu phone namduna adum lai nupi aduna hairai ipa sulai ngaikho tanja aduda mapa su changlaklamme mapa aduna hairamme ai koirga wangangde Mapana hanglamme business to bagi wakhal laibra Prasana pakhat poi lak poi putra ki business to ki khali imana ba mayamga nupi adugi mapana yamna phai nangi business adu mai pakna badi isa nupi sinangonda luhongani mai pakta bataragadi luhongoi mathangi sinda Chitrana truck adu semjinna bagi damakta mechanic kauramme mechanic aduna paisa yamna hairamme Chitrana paisa adu yamale pibangamoi matang adu da Prasan lai Prasana Chitrada hairamme nangna haiba putra ki thabak adu tawrase Chitrana nangi mathau tadre mi ama leire Prasana masak adu di mechanic malida Chitrana masak yengluno Prasana sorry hairamme amuktang di chance pibiyo Chitrana Prasanda truck asi semuso Prasana asigi thabak asidi mechanic ki thabak ne Chitrana natomda tawgano namanaba mayam pullaga tawmino Chitrana kolom ama thatharamme aduga Prasanda khungat halle nongalaga Prasana Mamanaba mayam purai Chitrana nakhoi matam chana thabak taw madudagi makhoi mayam pullaga truck adu semjilamme truck adugi mamingna Spitfire BBQ kawi nongalaga Prasan office ta lai Chitrana Prasanda lesing humpu manga piramme aduna pochai leiro arembaduna nang oiro Chitrana nongalaga matam chana lao Prasana thank you hairamme Prasana Chitrada haugatlo hairaga konjelamme mathangi sinda Prasan mamanaba ahum pullaga yu thakpa chatlamme makhoi yu phajana thaklamme Prasana asuk yamna sawba putra ki thabak phangbasi yamna harawi nongalaga makhoina tumlingaida Chitrana phone tawraklamme Prasana phone adu paikhatli ai lambi da leire Prasana kosikta hanglamme ngarang thakhiba yu adugi paisa adu karaidagi paisa no kosikna lising tarane thoi adu nangi khongaw khawdagi ne Prasana adugi paisa adu di Chitrana ingonda pochai layuna pirakpa paisa ne kosikna imanaba amalai adudagi nangi pochai du lawkho madudagi Prasana mamanaba adudagi pochai lawramme pochai sing adugi maman adu lising kuntha taramme Prasana hairamme ai kosike mamanaba ne kosike mamanaba oiradi mana pochai sotkhibagi lupa lising amaga samnga tole adu suyawna pirammo Prasana kosike haibanate tanja aduda Chitragi phone lai Chitrana ikai bakhangda ahan banumitchida sachalao Prasana lai lai Prasana pochai sing adu trakta hapchelamme Prasana hotel mapu aduda money bag trakta lehore lawra uge Prasana trak adu start tawba matamda start hauramde madudagi amuk start hauraklamme Prasana hotel mapu aduda paisa yamne yaurakte paisa ko na pige hairamme madudagi trak adu thauраmme hotel mapu adu su trak maningda tanaraklamme madudagi Prasan party tawfam yaure Chitrana trak adu hangdu Prasana chak thongbada thengkhibane madudagi mi mayam sing adu chak charamme nupi amana Chitrada sidi aikhoi hotel gi chakne
Madudagi Chitrana Prasanda hanglammi. Si kaidagi sakno. Chitrana hotel maming adu hairammi. Prasana hoi adudagine. Madudagi Prasana Chitragi makhut paiduna singlaga gari manungda tongkhatkhi. Chitrana Prasan khoina ngarang tawkhiba singdu hairai. Chitra yamna saurammi. Aduga gari khamo hairammi. Mathangi sinda Chitra yengba nupa laklammi. Chitragi mapana hairammi. Nangna changlakliba yumsi lale. Matang aduda Prasana trakki so amasung paisa pirammi. Prasana Chitragi mapada hairammi. Luhongba kita khallisi karigino. Chitrana Australia chatlaga larik tamba pamlibasi tamhanba yadabra. Chitragi nupa yamna pamlibado aigi ipaga wari sanaraga amti yengu. Prasana makha tana hairammi. Nangi nachanupi se yamna phai. Nangondagi paisa phonide. Chitrana nangi sapotani ngairiba. Prasana Chitra yengba lakliba nupa aduda hairammi. Chitrana luhongba pamde. Prasana Chitragi mapada amuk hairammi. Nangi damakta khalliba nachanupi asi nangna hatokpa pamlibra. Mathangi sinda Chitra Prasangi mayumda laklammi. Aduga chak chaminarammi. Chitrana Prasangi mapada hairammi. Ngasigi chak asi Prasana thonglibani. Mapana Prasanda ngakna yenglammi. Chitrana mapada Prasan se yamna terelai. Magi terela si manghanganu. Chitrana Prasangi mapada makha tana hairammi. Aikhoi putraki business tawgadoribani. Madudagi Chitrana Prasanda konjilammi. Chitrana Prasanda gari shopirammi. Aduga hayengdagi lao hairammi. Madudagi Chitra chatkhirammi. Chitrana chatkhiba adu Prasana thongnaudagi yenglammi. Mathangi sinda Prasan asa athak thongbagi video yengduna leirammi. Asumna nongalaga makhoi mayam phutrak chatlaga asa athak yolammi. Asumna yonbadagi pocha yamna sitlammi. Asumna mafam khodingmakta chatlaga mathang yolammi. Aduga Prasanga Chitraga su yamna naksinnaraklammi. Makhoi ani yamna sunungaina leirammi. Asumna makhoina tawriba phutraki business adu yamna phaurammi. Mathangi sinda Chitraga Prasanga interview lawbagi TV da laammi. Madu Chitragi family amasung Prasangi family singsu TV da yenglammi. Prasan amasung Chitra mamanava singsu yauna nongmada matam sangna laiminnarammi. Mathangi sinda Prasanga Chitraga Prasangi mayumda chatlammi. Prasangi yumda Prasangi nupi adugi mapa adusu leirammi. Nupi adugi mapa aduna Chitrada hairammi. Nangi futrak adu city da yamna maming chatle. Nanga Prasanga business asi tawbagi share kayam thongbagi. Maduda kosikna khumlai. Aikhoi share gi maramda wari sanadre. Prasangi nupi adugi mapana Chitrada hairammi. Nangi offer ama leire. Nang Australia da chatninglibadu lakh kun pirage. Aduga nangi chatpa khotpagi paisa asu puthoklage. Nupi adugi mapana makha tana hairai. Nangi futrak adu Prasanda gift oina fige khalli. Chitrana khalakhige. Prasangi nupi adugi mapana Chitrada Prasangi engage tawbada nang sulao. Madudagi Chitra wakhan nungaitana mayumda hankhi. Chitrana mayumgi geta changbaga Bikramna kaurai. Bikramna hairammi. Ai nangonda ngakpiyo haigena laklibane. Aikhoini na khalamba phutraki business adu haujikti yamna phawre. Chitrana nangiga aigiga idea na tawkhiba business nate. Chitrana Bikramgi mamaida khupakna tharammi. Chitrana Bikramda hairammi. Aina nangonda khupakna tharibasi nanga aiga break up tawkhibagi phuba nate. Nungsi haiba matamdadi thauna leina haikhibadai. Kainaramdai da su thauna leina hairamba yadabra. Mathangi sinda Chitra phamungda wakhan nungaitana phamduna leirammi. Maduda mapa changlai. Mapana hairammi. Nang yengba Australia dagi nupa lakani. Chitrana hoi. Mapana aina amukla ano haikrabane. Mari matana haiba wa ilungaida Prasana haiba wa adudagi ay wakhan tare. Mapana ay ngasidagi nangonda luhongsi hairaroi. Nangna luhongningba matamda luhongo. Mathangi sinda Prasanga Chitraga restaurant amada unarammi. Prasana Chitrada hairammi. Gari yonbagidu kari khallibano. Chitrana ipan Australia dagi nupa su yengduna thamkhre. Prasana yamna phai. Chitrana Prasanda Bikram lagamme. Prasana ikai khangdabadu karigi laknibano. Karigino aingonda ma lai haiba tamlaktribadi. Chitrana nangi nupi wa hainaba lakpadadi tamlaktribadi karigino. Prasana ay asengba khangde. Prasana makha tana hairai. Aigi nupigi mapana trak adu yon thoklaga achauba trak ama laigane na tawribane. Chitrana nangna yon gano haidaba Bikramga nanga kari khenaba lai. Prasana Bikramga aiga panariba karigino. Madudagi Chitra sauraga satkhi. Mathangi sinda Prasangi nupigi mapana Prasangi yumda party ama silammi. Chitragi mayumda su Chitra yengba nupa laklammi. Madudagi Chitraga Prasanga phonda wari sanaraga live oina interview laurammi.
Matang aduda Prasana laugadoriba nupi adu magi kada kaptuna leirammi. Madudagi mapa adu changlai. Mapada hairammi. Aigi nupa adu kainare. Mapana nangidi yamna phaba nupa Prasan leirisidi. Nupi aduna ai Prasanda luhongoi. Madudagi interview lauribadu ulai. Interview lauriba nupi aduna hairammi. Nakhoi ani yumlana changlubadagi nakhoi ani pullaga putraki business asi hawbadagi hawjikti yamna phaba putrak ama oire. Chitra nang kari hainingi. Chitra na khumlai. Prasan asi yamna tere leiba mini aduga thamoi su yamna sengba mini. Prasan asi magi asonba amalai ma asi yamna kigalle. Prasana amoka hairei Chitra asi yamna tere leiba mini. Ai masigi business asigi credit asi Chitra da piningi. Ai piklingai dagi ngasi phawba larik tamba amasung posak khuding makta ki duna adum lae. Chitra yaudrabadi ai ngasi phawba ngausin aduna adum leiramgani. Interview lauriba nupi aduna Prasanda hairei. Nangi engagement matam minute manga khak ngaire. Chitra da wa hainingbra. Prasana hainingni. Prasana Chitra da. Chitra, I love you. Ai nangbu yamna nungsi. Ai ngonda tanja amta di pibiyu. Chitra na. Nang matam chana thabak tawgadra. Prasana tawgani. Prasan yamna haraurammi. Interview lauriba adu radio da Chitra gi family amasung Prasan gi family sing soloina tarammi. Prasana Chitra gi manak chatnaba dolan dagi kum tharaklammi. Maduda Prasan gi nupi adugi mapa adu thengnarammi. Nupi adugi mapa na Prasanda hairammi. Chitra do nangi damakta tamlamlabani. Nang Chitra gi manakta chatlo. Maduda gi Prasan Chitra gi manakta chatlammi. Asumna Chitra ga Prasan ga mafam amada unarammi. Aduga makhoi ani nungsi haina phongdoknaraga konjinnarammi. Asumna film asi matang asida loisinki. Film asina piningliba message ti mama mapa oibasingna masasingna pamliba thabak aduda support tawbiyu. Mama mapa singna khalli aikhoina pamliba sikak masa oibasingna thunghangadabani haina madugi wakhal adu thadokpiyu. Ngasai Prasana chak ingsang thongba pami adubu mapana yakhide ngangbi khi chaibi khi adubu aruibadadi mai pakhi. Masasingna pamliba aduda hena support tawbiduna mai pakpa ama oihanbiyu. Mama mapa oibasingna pamliba aduda khak chatkani haiba wakhal adu thadokpiyu haiba utliba filmni. Luhongba haibasi nongma natraga nongmadi luhongadaba adum leirabani. Maduda luhongdaba yaroi haina mama mapa singna kanna taksinbadu tawbiganu. Chitra na ngasai lairik tamba pami adubu mapana luhongdaba yaroi haina kanna taksinbi luhongbana hena lui haina khalli. Mama mapa singna masa singna pamliba sing adu tawhanbibagi mahutta makhoina pamliba dukhak tawgadabani haiba adu tawbiganu haiba utliba filmni. Film asidagi aikhoina lauksinba yaba kaya ama yauri. Mayam ngasi aigi explanation asi kamdawbibagi comment box da thambiramu. Aina film asigi wari likhiba matamda soikhiba lankhiba che thawba yaukhrabasu mayam pumnamakna ngakpiyo haijari. Matungdasu international movie kya Manipur explanation tabinabagi damakta aigi story explain Manipur hariba channel asi subscribe tawsinbiramu. Phare mayam adudi ngasigi oinadi video asi matang asida loisenjarage mathangi explanation ngaibiramu.